compare to give us any khangnem. Number one, romance. Nungsi nungon si jam kana razani noi na hate tabiwani ko. Noi di was kan jam hate. Gari maning da hapaga restaurant amam bada thi lai bas da mang bane ko. Adu na tabada jam kana ba pot lai bane. Sangsarsida koi poklai se Asengba Nungsiba masak khanguro lakani. Adu magi director masani mari thabaga sobo towi ina khuli ga na sum poklai le bas heng papuni ko. Nungsiba always khangna bhona ga dabani. Maram di Asengba Nungsiba thamoi anigi maraktane pap haibadu leite aran balambi leite fattabasu suteng thenaroi apa ga ta thenani. Sigumba Nungsiba sine khogi yamna real true love guys. Ado laina bhona bya you can make this problem nate ko because nangi nagundu chelaba mana magundu chelaba oibi ai aina sida emphasize to is ka you why na me amgi turning point se mange sida phage sida each of the individual na me amse loina makse sigi hiram jida masi kalaga chatpa yabam ti yauroi loina mak through this process laktoi ba tokshin nagano idea dugum balai te gara tumin tonda sak pai thabak tawno ba. It should be very open baba da hayu mama da hayu yam open hoyo adagi nangna nungsi ba nungsi dak ta hayu ke sukai de sida ikai ba koi ba ko ba darka laite that is nangi thamoi gi liberty do you have to do that ya na thank you ya rajo thank you maram di ya da ba sini nang phau do se ya ra ga di nang mangai an pusi di ya da ba sum theng ne gi ba se khwai di phau ga le